Hello ma'am. Ngasi aina mayam do utkena tawjuriba video sidi aikoge berakhalda akoge amagi luhumagi party aduga mayamna party aduda mayamna enjoy tawgiba thapal chomgiba adugumba video ni ado mayamna video se yengma matamda kaiba nungaiba faurabadi channel asibu chanbiduna subscribe tawiramu aduga hanadagi subscribe leba mayam aduna ngangpai ledan thagat chari channel ase subscribe tawbagi maramna tawba tarabadi tungda ina karingba video thangba matamda hana notification phangbigani ado jamna sangdadana video se jengminarasi aduga wam khana akogi video clip khada aina sound se mute thamjagani maramdi copyright ki problem lakwa adugi maram aduna clip khada ai mute thamjarake waru ya 네.